Hello mayam, ngasi blog now sina kanu oidoiba nganu thongba gi oidoine sum thongbu sum ulakke sembah losilakadawre thobok loire thengna lakpa mi se upai leite maroi sema le sida mai se dung tawdorabni Kaminji, ani kira. Nang tender yok to. Yok je. Tender lọc với ai lọc. ya đấy drum hai dawan no shit sina marin makan kai ka chamba hore kai kano semba de hore somda so sing thagali ko sa ada mana somda kanna harauri ko do semba de loira ne ngasana semba di utre na tadi yam cha jang gi de yauro jang na pi semba masai ne kilo ahum 3 kg öde
ꯇꯤꯜꯍꯧꯁꯦ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕ ꯌꯥꯔꯣꯏꯗꯕ ꯇꯤꯜꯍꯧꯅ ꯍꯥꯟꯅ ꯀꯥꯁꯟꯗꯣꯏꯅꯦꯕ ꯊꯥꯎ ꯉꯧꯕꯗ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯄꯣꯠꯅꯤꯁꯦ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯄꯧꯕ ꯈꯔ ꯀꯣ ꯄꯨꯂꯞ ꯍꯥꯞꯇ꯭ꯔꯁꯨ ꯊꯥꯎꯗꯤ ꯌꯥꯝꯗꯕꯅꯤ ꯊꯥꯎ ꯌꯥꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨ ꯅꯪꯒꯗꯤ ꯏꯁꯥ ꯑꯃꯨꯛ ꯌꯥꯎꯕꯤꯔꯣ ꯅꯨꯡꯉꯥꯏꯔꯦ ꯁꯝꯃꯔꯗ ꯏꯁꯤꯡꯗ ꯊꯣꯡꯕꯗꯨꯗꯤꯀꯣ ꯌꯥꯔꯦ ꯈꯤꯇꯪ ꯆꯥꯍꯧꯕ ꯌꯥꯝꯗꯕꯤ ꯁꯤꯡꯅꯤꯅ ꯑꯁꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯞ ꯆꯥꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯃꯔꯣꯏꯁꯤꯡ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯥꯅ ꯍꯥꯞꯇꯣꯏꯅꯤ ꯇꯤꯜꯍꯧꯁꯦ ꯈꯔ ꯆꯥꯎꯅ ꯁꯣꯏꯔꯝꯃꯒ ꯀꯩꯒꯤꯅꯣꯗ ꯀꯥꯁꯤꯟꯗꯅꯕ ꯑꯇꯩꯗꯤ ꯐꯥꯎꯔꯣꯏꯕ ꯊꯝꯕꯤꯍꯧꯔꯅꯤ ꯊꯥꯎꯗꯤ ꯌꯥꯝꯗꯕꯅꯤꯀꯣ ꯊꯥꯎꯗꯤ ꯈꯤꯇꯪ ꯌꯥꯝꯕ ꯅꯠꯇꯦ ꯃꯩꯁꯦ ꯐꯖꯔꯦ ꯑꯄꯥꯝꯕ ꯄꯥꯔꯠ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯐꯖꯕ ꯄꯥꯔꯠ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯦ 1 2 ꯑꯣꯜꯂꯣ ꯃꯌꯥꯏꯗꯨ ꯈꯛꯇꯪ ꯑꯣꯜꯂꯣ ꯍꯥꯞꯇ꯭ꯔꯤ ꯖꯤꯔꯥ ꯖꯤꯔꯥꯒ ꯄꯨꯟꯅ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯈꯛ ꯑꯣꯜꯂꯣ ꯍꯧꯖꯤꯛ ꯆꯥꯏꯔꯣꯏꯌꯦ ꯂꯧꯗꯦ ꯌꯥꯃꯨꯡꯒꯤꯗ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ
ꯂꯧꯗ꯭ꯔꯦ ꯁꯤꯅ ꯐꯩꯗ ꯑꯩ ꯍꯪꯗꯤ ꯍꯪꯉꯝꯕꯅꯦ ꯃꯉꯣꯟꯗ ꯃꯥꯅ ꯑꯃ ꯂꯧꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯁꯣꯝꯗ ꯂꯩꯕ ꯆꯠꯄꯗꯣ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯅꯝꯃꯒ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯤꯅ ꯍꯦꯜꯂꯦꯕ ꯈꯠꯆꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯔꯕ ꯀꯔꯤ ꯃꯁꯛꯇꯨ ꯏꯀꯥꯛ ꯀꯥꯛꯄ ꯃꯥꯟꯈꯩ ꯍꯥ ꯀꯔꯤ ꯀꯨꯂꯣ 이제 저런답니다. 거기 가면 회의 꼴리지는 아니 사이도 성공사는 회의 내라고. 그래도 우리 누구는 갈까? ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯤꯒꯤ ꯎꯟꯁꯥꯗ ꯁꯤ ꯃꯅꯤꯟꯅ ꯄꯣꯛꯄꯗꯣ ꯂꯥꯏꯗꯣ ꯀꯥꯞꯄꯅꯦ 그노로 카메라 카메라 다스마 와리 샤너게 나타리 블록다 봐 블록다 봐 까리 오이레스 까리 더올 이렇게 말문이 아니라. 이거네요.
나오라게 자라버네지 시나 아메트바게 아메트바니 아메트바니 아니 동 아메트이네 시네 여기 makan kaleja powder do ma yaw yaw ngon share me lo sekali dekat hari dekat hari bu dari sana Tuloy di ngari. Masih di kan lagi Pakai jamet pag yan. Mana menjadi bazar ya? Kumdo, yang male. 싫어 카이는 makan dah kaleja Bagus. Mau. Cái rồi, cái thứ này. Masak cái gì mày? Gì đi? Chúng ta rồi. belum bang ketik kedaranya sudah Kumdo, kumhap ba? Kuy jadi tahu bisa terba. sudah pas Itu dia. subscribe tao chưa Kè bên tập so quay này. rồi đấy xin này Quen quá.
ꯎꯝ